ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯅꯨꯡ ꯌꯥꯝ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯅ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯄ ꯑꯗꯒꯤ ꯃꯃꯥꯏꯁꯦ ꯀꯔꯤꯝꯇ ꯀꯦꯗꯦ ꯃꯈꯖꯥꯏꯒꯗꯣ ꯁꯪꯗꯅ ꯑꯗꯨꯝ ꯉꯥꯡꯕ ꯆꯤꯝꯕꯥꯜꯒꯁꯨ ꯁꯪꯗꯅ ꯃꯁꯨ ꯃꯁꯨ ꯑꯗꯨꯝ ꯉꯥꯡꯕ ꯑꯗꯨꯒ ꯆꯟꯗꯜꯁꯦ ꯐꯖꯅ ꯊꯤꯜꯂꯤ ꯑꯗ ꯃꯈꯣꯡꯅ ꯀꯟꯅ ꯀꯝ 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 ꯂꯥꯛꯄꯒꯤ ꯃꯁꯝꯒꯤ ꯅꯥꯍꯨꯝ ꯁ꯭ꯋꯥꯏꯗ ꯍꯨꯃꯥꯡ ꯃꯔꯤ ꯃꯔꯤ ꯀꯥꯔꯒ ꯆꯟꯗꯣꯜꯁꯦ ꯁꯤꯗꯕꯁꯦ ꯑꯗ ꯑꯩꯅ ꯃꯥꯁꯤ ꯌꯥꯝꯅ ꯐꯖꯅ ꯎꯔꯤꯁꯤꯅ ꯀꯩꯅꯣꯗ ꯑꯩꯅ ꯔꯣꯜ ꯅꯝꯕꯔ 2 ꯇꯥꯏꯔꯅ ꯃꯥꯁꯨ ꯔꯣꯜ ꯅꯝꯕꯔ 2 ꯍꯦꯛꯇ ꯇꯥꯕ ꯑꯩꯅ ꯔꯣꯜ ꯅꯝꯕꯔ 3 ꯇꯥꯏꯔꯅ ꯃꯥꯁꯨ 3 ꯍꯦꯛꯇ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯄꯔꯤꯈꯥꯗ ꯑꯩꯒ ꯍꯦꯛꯇ ꯐꯝꯃꯤꯟꯅꯕ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10ꯒꯤ ꯄꯔꯤꯈꯥ 9ꯒꯤ ꯄꯔꯤꯈꯥ 8ꯒꯤ ꯄꯔꯤꯈꯥꯗ 1 ꯗꯩꯅ ꯄꯨꯂꯞ ꯄꯨꯂꯞ ꯇꯧꯋꯤꯗꯅ ꯔꯣꯜ ꯃꯥꯟꯅ ꯄꯨꯂꯞ ꯇꯥꯁꯨ ꯃꯥ ꯍꯦꯛꯇ ꯇꯥꯃꯤꯟꯅꯕ ꯑꯗ ꯅꯣꯡꯃꯗ ꯑꯩꯉꯣꯟꯗ ꯑꯃꯨꯟꯕ ꯍꯩꯅꯧ ꯍꯦꯛꯂꯧ ꯍꯥꯏꯁꯦ ꯏꯪꯂꯤꯁꯇ ꯀꯔꯤ ꯍꯥꯏꯗꯒꯦꯅ ꯍꯪꯉꯦꯕ ꯃꯥꯅ ꯑꯗ ꯑꯩꯅ ꯑꯗꯨꯗꯤ ꯁꯤ ꯍꯥꯏꯌꯦꯅ ꯍꯪꯕ ꯑꯗ ꯑꯩ Likey